Akaswani Imphal Hauzik Namidangi Pung Taret Makai Tare Manipuri da Pau Tabirasi Akaswani Imphal Wahengbam Rajesh na pau pajari ahanbada maruiba pau Manipur Mikhal gi model code of conduct chatnaba hokibadagi ngarang fawbada Mikhal ga mari lenana lupa koti kunipan longi sel yauna polom kya phagapangam le hairi Manipur da hokiba pung kurmanida Imphal West Jilla digi mioi sani tarani thoi yauna punna mioi samri nipunipan nauna COVID-19 positive oiki Rajesh da COVID vaccine kapagi thabak kumang yana changchilagli vaccine dose lak kurmari lising tarani pan hena kapkre Kendra gi Haksal Mantri Mansuk Mandabian Hairi Laibak asna COVID vaccine dose koti chama humpu hena kapkre amasung Pradhan Mantri Nahari Jati gi Manglan amadi Miyangi Manglan da karigumba khenaba amata laite amasung Miyangi chokot pa haibasi Jati asigi chokot pani Laibak asida Omicron variant lakpadagi COVID-19 gi anoba case hengalagliba asi yenglaga aikoi punamangna section si vaccine kapa yaraba mioi singna atuba matamda vaccine asigi dose suna kaptokpiu amasung atopa mioi singbusu vaccine kapa da mateng pangbiu laisat asigi ngakthoknaba face mask upiu foot taruki social distancing thambiu maimit amadi khutsa sengna hamdokpiu COVID-19 ga mari lainaba ipau singidamak national helpline number sing 011 239-78046 amasung 1075 ta aduga Manipur gi helpline number 0385-2411-668 amasung 1800-3453-818 ta phone tawbiu Housing mapung aba pau Manipur da Mikhal gi model code of conduct hek chanaba hokibadigi ngarang fawda Mikhal ga mari lenana lupak koti kunipan kumapan longi selyaw na polom kya fagat pangamle hairi Imphal pangtupa paugi mipamamada Raja gi Chief Electoral Officer Rajesh Agrawal na hai masigi manungda sel oina lupa lak yangkai lupa koti ama henbegi sana amasung lupa koti kunturuk longi drugs yauri Mangnai Mikhal ga mari lenana jila khudimakta control room MCMC complaint monitoring system thabak haure Shri Agrawal na hai hauzik COVID laichet lairiba maramna COVID ki chana kaunon sing ngakna chatpagi tangai fadaba lairi maramaduna thasi kunithoi phawba road show paddayatra cycle bike rally na singba amata chatpa yaroi Numidang pung nipan degi ayuk pung nipan phawba rally amasung miyangi mitin pangthokpa yaroi masigi matakta lambi sorokta mifam sing pangthokpa su yaroi Maramaduna Rajniti dol sing amasung mirep singna makhoi Mikhal gi campaign yariba makai virtual oina pangthokna honagadabani yum da chatuna board khoma matamda mirep yauna mioi manga degi henba yaroi masida mirep adugi security yaroidabani Sakanglaba jati amadi Raja Thaki star campaigner gi masing hana nipu oirambadu hauzik kuntra da handare aduga sakangriba Rajniti dolgina kundegi tara manga da hantare Star campaigner singna campaign taungnabagi damak mangjauna na pungni funipangi mamangda ayaba logodabani bot haidolaba matung mai paklaba mirep singna procession chatpa yaroi aduga mai paklaba candidate aduna returning officer singdagi certificate logba lakpa matamda mioi anidagi hena loinarakpa yaroi hari Mahangna hai COVID ki double dose vaccine kaptriba mioi amata election agent natraga polling agent natraga counting agent oibe yaroi Shri Agrawal na hai Election Commission of India na English ngani tarama pangi February kunipandigi photo voter slip saktaksi oina pirambadu yakhidre both hadaba lakpa matamda mioi amana mahaki voter identity card natraga Aadhaar card natraga saktaksi ama loinarakadabani Now, first of all, with the announcement of the Elections by Election Commission of India on 8th January, the Model Code of Conduct came into force as per the guidelines of ECI, and a total of 54,321 cases of defacement of public property or private property has been found, which has been corrected. And the C-Vigil administration has been activated in the state. So from 8th of January till yesterday, 19th of January, a total of 50 lakhs of cash, 14,74,000 worth of liquor, 26 crore 55 lakhs worth of drugs and 1.41 crores of other items, that is gold, has been seized by the enforcement agencies till there. A total of around 28 to 29 crores of seizure has been made in the state in last 11 days.
Mikhal gi matam naksilakpaga loirna Ukrul amasung Kamjong jilada laiba boot level officer singna yumthong yungthom changduna haksangi phibam mimanadraba amasung chahi marphugi matakta laiba mioi sing unabagi thabak chathari unaba aduda voter sing asina makogi vote adu postal ballot ki khuthangda natraga masana polling station singda laklaga thadaningbra haibadu khangdoknabani Election Commission ki guideline matungina Mikhal gi matamda vote thadaba yarba mipum khudimak amatta chithadana vote thadanaba lokholiba khongthangi saruk ama oina DEO Ukrul amasung Kamjongna thabak asi lokholakpani Tarani Thusiba Manipur Vidhan Sabha Mikhalda Thawal amasung Kakching Jila gi oina Mikhal gi mathau tawgadaba nupi polling personnel singi ahanba training ngasi pangthokre District Election Office Thawal na sinduna Thawal College da pangthoba training program aduda EVM machine amasung VVPAT sinabigi matangda takpi tambiki Thanga Vidhan Sabha Kendra gi MLA Tongbam Robindro amasung Kakching Vidhan Sabha gi hanagi MLA Yankom Surchandra ngasi BJP de yaukre Imphal gi Kaisampata laiba dol gi office pangthopa thoram amada makoibu dol gi Manipur State President A Sada Devi na chingbana taramna oki makoina dol ase yaropada dol gi luchingba amasung Works Mantri Thongam Bisojina nungaiba phongdoroli paugi maraktana break ama COVID-19 nagi ngakthoknaba changsilakliba khongjang gi saruk ama oina January tarik 3 dagi hona chahi 15 dagi 19 gi makhada leiba angangsingda COVID-19 vaccination gi khudongchaba phanghanjare lisingani manga taruk amadi tareta pokpa angangsingna vaccine kapa yaragani online gi khuthangda natraga vaccine kaphamsingda school ID Aadhaar card disability certificate natraga passport saktak che singi maraktagi ama pubiraklaga vaccine kapa yare chahi kangrup asida kapka dauriba covaxin asi second dose na numit kunipani leiraga kapka dabani chahi kangrup asida leiba angang khuding makna suksoi soidana vaccine kapi ho masada anaba leiraba amadi thagi kongkap lagli binupi macha sing phauba vaccine asi kappa yai paujenjariba National Health Mission Manipur Tabiriba Pawasi Akasbani Imphal degini Manipur haukiba pung kunmarida mioi samri nipunipan nauna COVID-19 positive oiba thenaki positive oibagi changcha da taramanga dasmik ani oiki hariba matamasta mioi ani license asidegi laikide Raijagi Haksal Bibang ngasi numidang wairam thokpa cherol amadhai punna sample lising ani chamapan nipumari test tawbada mioi samri nipunipan asi positive oiba thenaki bani masigi manungda Imphal West jila degi chani tarani thoi Imphal East degi humbudra taret amasung Churachampur jila degi humpu taret yauri Hauji Pawda Raija is the positive oiba apun masing lak ama lising kunipan chatruk humbudrama pansure laikitaba missing na lising ani sumna tara tare chure hariba matamas the mioi humpu taruk naba faduna discharge tokibagalona naba phaba apun masing lak ama lising kunmari chani humbudrani panchure naba phabagi changna chada marfudra taruk dasmik manga nipani haujik active case lising ani chahum marfu mari lairi Maragas Rises the COVID vaccine kapagi thabak kumang yang na changchilagli ngasi nomakakta da vaccine dose lising tare chama yang khairom kapki masi tharaga hauju phawda vaccine dose lak kunmari lising tarani pan chani ni putare kapkre masigi manungda ahanba dose lak tarahum doi lising humbudrani pan chahum ni phumathoi amasung ani suba dose lak tara lising kunipan chama ni phumangani hauju phawda precautionary dose lising tara mathoi satret humpu mathoi kapkre tha asigi ahum dagi chatharakiba chahi tara manga dagi tarani pan phawgi manungda leiba angang singi oina haujuk phawda vaccine dose lising kunmanga chani marphudra mathoi kapkre District Administration Churachampur na chahi tara manga digi tara ni pan phawgi manungda leiba khangalaba school gi mahiroi singda COVID vaccine kapthok naba tangkak naina pangthok kaduri masigi damak sarkar gi amadi lanai school humpu mari khangal le hari Manipur na hayeng mapung phaiba raija ama oikibagi thoram pangthokani raija sina bharat tingkiba chahi yankai matoi surapa kumon thoram na lakpada raija pala ganesana raija sigi miamda yaipa paujel pirakli mahaki paujel da raija pan hai raija sigi miamna lebak asigi tongan ba mafam singda laikraba Manipur masa singa loinana raija si pandam amaga loinana manglom da changsil lakli marakta khudong chadaba amasung apanba kaya thenarabasu raija si manglom da changsilli lairik haibagi chang hengalapa higher education pakthok chokthorokpa amasung miamgi yaifanaba thorang kaya haukiba chahi khara asida paikhaklagliba asina miamna honariba adu mayek sengna utpangamle chakholagliba samas amana khudong chadaba kaya mayokna nai haibagum raija asisu khudong chadaba kaya mayoknari adumoinamak achetpa phirep amaga loinana khudong chadaba sing adu miamna nathaiduna chali numit asina lakpada raija sigi miamna anoba panduk ama yaunaba punna honarasi hairi
fundamental duties ki maru oiba haibasigi matangda khudakta rasna iba changdamnaba ama ngasi Manipur University gi law vibhag ta pangthokre thoramadu district legal services Tamenglongna Manipur State Legal Services Authority amasung University asigi law vibhag ka punna sinbani changdamnaba aduda University asigi law department da third semester tamlibi Angelina Naurimna ahan bataki thoramduda district and session judge Imphal West Aribam Guneswar Sharma na chingmana wangang ki Kamjong District Police na taruk suba MR Forest Vibhag amasung nap kalonina khoi kai singsang da tharamba popi sing yantat kre police team asina ekar kunithoi rom da tharamba popi pambi sing adu mangtahan ki bani hiramasiga mari lenana FIR ama lokotle hari Loktak Battalion Assam Rifles na ngarang Bishnupur Jila gi Moirang Lamkhai da aina thingraba loop PLA gi overground worker ama fari hari akaknaba paw ama phangbadigi Assam Rifles amasung Manipur Police ki apunba kangbu amana mafam abaduda thihumbagi thabak chathabada miyoi adu fakibani pharba miyoi adu Moirang Police Station da sinakre hari Kaitel Manbi Battalion Assam Rifles na Kangpopi Jila gi VK Morbung Village da nauna saba toilet block ani miyam da khusinakre hari pawgi maraktan na break amamuk Packing tawraba achathak leidringai iribasing adu munna pabiyu haisingna pot leibiyu Packet aduda Food Safety and Standards Authority of India FSSAI gi logo amadi license natraga registration number yaubra soidana yengbiyu Best before date natraga expiry date munna yengbiyu Company kharadi zero cholesterol sugar free trans fat yaudi haibana chingba wafam kayama iri Nutrition information pen natraga ingredient list adu munna yengbiduna afaba hakchang sokloidaba machi oiba chinjak khanbiyu Paujenjeriba Food Safety Administration, Health Department, Government of Manipur. Akaswani Imphal lagi pau taviri. Kendra ki Haksar Mantri Mansukh Mandaviya ne hari laiwagasna COVID vaccine dose koti chama humpu hena kapangamle. Twitter da thagaba warol amada mahang hai malim gi khwaidi gi chawa vaccine kapagi thabak asi Pradhan Mantri Narendra Modi gi lising makhada anoba pandup kaya yawang amlakli ngasi dose koti chama humpu yawkhiba aduda nungaiba phongdol aduna mahang na miyam da yariba makai COVID ki changna kangno ngangna chatnaba amasung athuba matam da vaccine kapthoknaba appeal tawri Kendra na hari haujuk phawbada precautionary dose oina lak humpu manga lising kunmari hena kapkhre ngasi vaccine dose lak Yangkai tarit hena kapki sahi tara mangadigi tara nipan phawbugi angang koti ahum lak marphudani thoi hena vaccine kapkre Kendra gi Health Secretary Rajesh Bhushan hari Maharashtra, Karnataka, Tamil Nadu, Kerala, Delhi amasung Uttar Pradesh ta COVID-19 gi masing hengalaliba asi nungnang ningai ni Rising asida COVID ki case hengalaliba asi Kendra na kupna yengsili amasung rising asiga pau faunari Mahangnai lebak asida hojik COVID-19 ki active case lak tarama panlom leiri hoki basayol amasida nomada COVID ki case lak ani lising humudra mathoi thenari masigi positive rate na sada taramanga dasmik mapan amani Mahangnai COVID na narba mioi singi sada marpudra mapandi layo hoba lokhuba khanau maring chatpa tawgani masi numit mangani gi matungdadi hanthagi gani Pradhan Mantri na hairi jati gi manglan amasung miyang gi manglan da kariguma khenaba amata leite amasung miyang gi chokotpa haibasi jati asigi chokotpani Shri Modi na hai masigi wakalon asina anowa Bharat ki miyang gi marueba pangal sakti ama oirakli Azadi ke Amrit Mahotsav se Swarnim Bharat ke और वीडियो कॉन्फ्रेंसिंग की खुथांग दा होगदोलदना प्रधानमंत्री नरेंद्र मोदी ना आजादी का अमृत महोत्सव का मरी लेना ब्रह्म कुमारी सिंह सही अम चुपना पांगथोरप थबक थौरम सिंह की माइकुम हांगदोकी थौरम सिंह की मनुंग दा कैंपेन कुंट्रा हेना अमसुंग प्रोग्राम लिसिंग तरा मंगा हेना पांगथोकी प्रधानमंत्री ने ब्रह्म कुमारी सिंह पाइखबा तोंगान तोंगान थौरांग तरेट लमथाकी मसिगी मनुंगदा माई इंडिया हेल्दी इंडिया वीमेन फ्लैग बियरर्स ऑफ इंडिया यूनाइटेड इंडिया मोटर बाइक कैंपेन सिंह यावरी प्रधानमंत्री ने हाई लेबागसना मियांगी मतेंग तंगाई फदे मांग हाई इक्वालिटी अमसुंग सोशल जस्टिस की वाखलोंदा खेनबा हाइबदु थमदना अमतो ओइना लेबगी तंगाई फदबा लै Shri Modi na hai leibak asina hauji anoba Bharat ama ubagalona anoba warep kaya lawduna kumang yang na changsili leibak asigi nupi ningtamban lanmi singbu ningsing laduna Pradhanmantri na hai Azadi ka Amrit Mahotsav manungda makoina leibak asigi damak kathokiba adubu ningsingli Rani Lakshmi Bai Kitur Chenama Ahila Bai Holkar Sabitri Bai Phulena leibak asigi michang ngaktuna mingchat ngaktuna thamlammi Lebak asigi ganatanda nupi singa saruk yabagi masing hengalagli hainasu Pradhanmantri na fongdoki.
लोइसिलपदा कोविड-19 दगी ngakthoknaba कोविड वैक्सीन कापथोकपा फेस मास्क उपा फुतरुक lamna leiba khutsa amadi maimit taru taran thamba haiba achamba thongsing asi ngakna chapinaba amukka hanan ningsingjari aroibada maroiba pau Manipur da mikhal gi model code of conduct chatnaba hawkhibadagi ngarang phawbada mikhal ga mari lenana lupa koti kunipan longgi sel yauna polom kaya phagat pangamle Manipur hawkiba pung kurmida Imphal West Zilla dagi mioi sani tarani thoi yauna punna mioi jamri nipunipan nauna COVID-19 positive oiki rises the COVID vaccine kapagi thaba khumang yangna changchil lagli vaccine dose la kunmari lising taran pan hena kapkre Kendra gi Haksal Mantri Mansukh Mandavia na hairi laibak asna COVID vaccine dose koti chama humpu hena kapangamle amasung Pradhan Mantri na hairi jati gi manglan amadi miyangi manglan da kariguma khenaba amata laite amasung miyangi chakhotpa haibasi jati asigi chakhotpani Paulo Jare.